ꯃꯤꯌꯥꯝꯅ ꯇꯥꯟꯕ ꯃꯔꯝ ꯆꯥꯕ ꯗꯤꯃꯥꯟꯁꯤꯡ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯂꯨꯆꯤꯡꯕ ꯁꯤꯡꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ MLAK ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ MLAK ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯍꯥꯏ ꯊꯥ 18 ꯐꯥꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯤꯐꯝ ꯀꯧꯕꯤꯌꯨ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯌꯥꯔꯛ ꯍꯟꯅ ꯊꯝꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 10ꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯥꯎꯔꯕꯁꯨ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯋꯥꯀꯠ ꯂꯩꯉꯥꯛꯅ ꯅꯥꯊꯩꯔꯒ ꯊꯝꯕꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯏꯔꯥꯡ ꯑꯁꯤꯗ ꯇꯝꯊꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯍꯛꯆꯤꯟꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯅꯥꯊꯩꯗꯨꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯁꯨꯇꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯜꯂꯒ ꯂꯩꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜꯁꯤꯡꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯅꯗꯤ ꯂꯝꯗꯝ ꯑꯁꯤ ꯑꯐꯕ ꯈꯛ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯃꯤꯌꯥꯝꯗ ꯅꯤꯡꯊꯤꯅ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯁꯥꯐꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯂꯒ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯤꯌꯥꯝ ꯑꯃꯗꯤ CSOꯁꯤꯡꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯊꯣꯛꯄ ꯊꯧꯁꯤꯜꯅ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯧꯁꯤꯜ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯥꯟꯁ ꯇꯤꯝ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯗꯦꯜꯂꯤꯗ ꯆꯠꯂꯒꯅꯤ ꯍꯥꯏꯅ MLAK ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ सरकारना मसी इनिशिएट तौगदबनी रेस्पॉन्सिबिलिटी लौबीगदबनी अदगी प्राइम मिनिस्टर कौरनबा चीफ मिनिस्टर मयाना सिंबीगदबनी दिल्ली दा चटगदबनी उनबीदु करीगिनो 18 मनबु असुक चाउ इरांग थोगा ऑनरेबल चीफ मिनिस्टर ना प्राइम मिनिस्टर ऑफिसर लिंग ना फमगा सोल्यूशन तौननबगी फोटो अमता थागतप ngamtabasibo अमित शाह का लिंग ना फमिनरगा मणिपुर की लीडर्स मैम कौरगा फमिनरगा सोल्यूशन तौनब होनब ngamद्रिसु करी होब लेगी Is there any wrong commitment? Karai the commitment to Wulaki Brolana. Aduna, Masi Equa Yam why? Aduna, I quake Levakanze, a quay solution poroxy, I quay Mahusagi, Punsi Hanzilagnanava, Masi, any political party in Namoy, civil society organization in Namoy, Adiki civilians in Namoy. It is the only government. Pazaki, democracy at Palevaxi. It is the only government. Sarkarsna. खक्तनी अखोइना मसी सोल्यूशन पोखंगदबसे अदुना अखोइगिदि इन शॉर्ट अखोइ 10 पॉलिटिकल पार्टी गिदि अखोइ सरकार दा अमुक हना रिमाइंड तौजबनी अखोइ मसीगा थिंगो मयाम लोकथोकपियो अदुगा सरकारना इनिशिएट तौबिद्रमिना अखोइ दिल्ली दा चलगा अखोइगी हक मयाम से अखोइगी डिमांड तौननबिदमक्ता अखोइ रेडी लेरि हैना अखोइ इंडिया ब्लॉक ना लाथोकजबनी।